Matamgi Manipuri Wari channel asibu tabiriba khwai pumnamakpu narrator isamakna taramna okjari. Ngasi so amok channel asina mayamgi pukningbo penhanjanabagidamagta anauba tangkak naimba wari ama puduna lakjari. Wari asibu khut thabirakbi Ishwori Akoijam. Wari asi pathokjaba matamda soikiba lankiba yaurbaso ngakpinaba ningsingjari. Kokchakpi Nungshibi kauba anauba wari sigi mahau amuk lauminarasi. Laijare Kokchakpi Nungshibi ahanba saruk. Yumdo asuki matik chawi konungkumna lay akoibado laysingna koina thari. Nakan amadana insang napi oina mitnungaina bahayduna thari. Yum adugi phajaba adu layriba laysingduna amukka hena magun hapli. Thoiba sofa kana phamladuna pau tari. Chakhumdana langlen mama machana breakfast kana semli. Breakfast semna thabak chatnaba chak ising so thangatli. Tan hauge tawringaida machanupi atomi so changsalaklega drawer do hangladuna tawaga roller ga lawraga table da layriba ataga kompa kadu lawraga floor da thammi. Chakhumgi phadi amaso tawagi makhadu da thamli. Ambe tandu takli. Kitang taklaga kompakta yauriba aludu khara haplaga phasana thupladuna muk takli. Langlen so amang kolik singdo besin da phengna machanupi da onseladuna. Ibema, imane tanda horaglage. Nang tandu taklo ko. Ambe tan takna mamagi baw kumpira e. Oh hi mama. Nachi ani di hogar haudribro. Ichi di anamba yingdi aduga je aide aina hogalakpada tum hauribani. Nang di ngasi college satoiro. Chatloye mama. Exam lerukta ngaribanina. Asi haiduna mamada haraubagi miding amana amuk onthoklaga yingladuna. Ahna mama, aikoi college ki study tour ama jatori. Aisu yawningi, yawgena. Harauna hangdi mama ibemada. Kari lamda jatoino ne he. Delhi dane mama. Chatperoi. Langne na kumge tawringida karomdagino kunjelama tarai kon kanla. Langlen ga abega hairakliba konjaladumda meeting thamla e. Thaibisana thawa isa sadana workout drekpagi taweladuna mamai te thoklaga ising thakna. Karino amok aingon yengla iduba. Ma su changsalakduna mafam aduta layriba chair do kitang chungthoktuna phamla e. Amuk so abeda onseladuna hanglakle. Kaida jatke ba? Abe no fit ka tawraduna. Delhi dane. Kaidauba? Study tour. Thibisana abeda yengna e aduga makha tar e. Thabak mating pangbigi haibage wakhaldi laite. Workout to loirade mafam chana loisalma yadraba ha. Abi sumana tawramba thabak to soirambage kirap mache yai yengna e. Chi hai. Ai ngasido hawatpa kitang thengkre. Anu loisilamdrini. Thabak tawbada aduk lujadine hayengai sisinagano. Ngasi kaktani je ngahan kaide soidana masi chinthaktaga khomine hai khonam sinane pop law thamjilakani hai kitang soibadane lakadawa soiba mayam se khanglabra nang ha ame machindo morum sole ngasi kakta soinasida nutigi soibadawnaga ngang sidani ainu kokchakpi haraktisi thebisana morum solido haiphetai mayek singna di tadre manang nupigi waduda amukaso kon kalap laukselai kariba ambe marai tatli ga tawraduna kaishunate thibisana mamet lauktuklaka kon kalap haidaba yaroi karina ha morom ga solido ba angang na gon namai da thumjila adine mayek singna harakani ne Tambhasu anaba mayam yengba loiraduna besinda makoto hamdokladuna langlengi mating pangsale. Makoto tawel amana taitok na. Thoi, aduda phamlanga laidui sarukpade amena tawrido khara mating tawrukpe hadabro nangba. Khara haisano na tawbanida aishu loina haida. Table da lairiba phone du lawraga YouTube du changlaga kari no yengle. Langlen tamphada onsilaga. Ibema
ꯆꯥꯛꯁꯦ ꯅꯪꯉꯔꯣꯏ ꯇꯟ ꯁꯦꯝꯗꯍꯧꯔꯣꯁꯦ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯐꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯇꯟꯗꯨ ꯍꯧꯔꯦ ꯇꯟ ꯍꯧꯅ ꯃꯃꯥ ꯑꯗꯣ ꯀꯩ ꯌꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯔꯣꯟꯕ ꯑꯃꯒ ꯀꯥꯡꯈꯧ ꯑꯃꯒ ꯇꯧꯔꯒꯦ ꯍꯋꯥꯏ ꯑꯃꯒ ꯁꯂꯥꯗ ꯑꯃꯒꯁꯨ ꯍꯥꯞꯆꯤꯜꯂꯁꯤ ꯍꯧꯖꯤꯛꯇꯤꯅꯦ ꯁꯪꯒꯠꯂꯛꯂꯕꯅꯤꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯤ ꯏꯄꯣꯛ ꯄꯣꯛꯇ꯭ꯔꯤ ꯏꯟꯁꯥꯡ ꯑꯃꯈꯛꯇ ꯆꯥꯔꯁꯨ ꯍꯛꯆꯥꯡ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦꯗꯣ ꯑꯝꯕꯤ ꯄꯔꯥꯊꯥ ꯁꯦꯝꯂꯒ ꯑꯃꯨꯛ ꯇꯛꯂꯤ ꯇꯝꯐꯥꯁꯨ ꯇꯛꯄ ꯂꯣꯏꯔꯕ ꯇꯟꯁꯤꯡꯗꯨ ꯍꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯝꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯃꯆꯤ ꯌꯥꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯆꯤꯌꯥꯏ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯣ ꯑꯩꯅ ꯇꯧꯕꯁꯦ ꯍꯦꯛꯇ ꯀꯥꯏꯃꯦ ꯊꯣꯏꯕꯤꯁꯅꯥ ꯐꯣꯟꯗꯣ ꯌꯦꯡꯅ ꯑꯍꯩꯅꯕ ꯇꯧ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯅꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯗꯧꯕ ꯈꯪꯉꯕ ꯊꯣꯏꯕꯁꯨ ꯄꯥꯎ ꯇꯥꯕ ꯂꯣꯏꯔꯒ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯃꯥꯁꯨ ꯂꯥꯛꯂꯤ ꯃꯆꯥꯁꯤꯡꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯎꯕꯗ ꯄꯦꯟꯖꯔꯤ ꯃꯥꯁꯨ ꯂꯩꯔꯤꯕ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨꯗ ꯐꯝꯊꯗꯨꯅ ꯃꯆꯥꯁꯤꯡꯅ ꯇꯧꯔꯤꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ ꯃꯃꯣꯟ ꯃꯤꯅꯣꯛꯁꯨ ꯅꯣꯛꯂꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯈꯕꯔꯗꯨ ꯑꯃꯨꯛ ꯄꯥꯗꯨꯅ ꯂꯩ ꯊꯣꯏ ꯆꯥꯁꯦ ꯍꯩꯅꯕ ꯇꯧꯔꯨꯗꯅ ꯏꯪꯈ꯭ꯔꯅꯦ ꯇꯝꯐꯥꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯦ ꯊꯣꯏꯕꯤꯁꯅꯥ ꯐꯣꯟꯗꯨꯗ ꯌꯦꯡꯗꯨꯅ ꯃꯌꯥ ꯍꯤꯒꯠꯂꯒ ꯂꯩꯔꯤ ꯊꯣꯏꯕ ꯒꯥꯔꯤꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯇꯣꯝꯕꯤ ꯅꯣꯏꯒꯤ ꯆꯥꯗꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯄꯨꯡꯗꯤ 6:30 ꯍꯦꯜꯂꯦꯅꯦꯍꯦ ꯂꯥꯡꯂꯦꯟꯁꯨ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕꯩ ꯀꯅꯥ ꯑꯍꯥꯡꯕ ꯂꯩꯔꯤꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯇꯝꯐꯥꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯗꯕꯤꯗ ꯊꯣꯏꯕꯤꯁꯅꯥꯅ ꯐꯣꯟ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯌꯥꯏ ꯆꯥꯁꯦ ꯍꯩꯔꯣ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯉꯁꯥꯏꯗꯒꯤ ꯀꯩꯝꯇ ꯇꯧꯗꯦ ꯐꯝꯂꯒ ꯑꯗꯨꯝ ꯂꯩ ꯀꯅꯥ ꯁꯦꯕꯥ ꯇꯧꯗꯣꯔꯤꯒꯦ ꯅꯪꯒꯤ ꯍꯥ ꯑꯗꯨ ꯐꯥꯎꯕ ꯊꯣꯏꯕꯤꯁꯅꯥ ꯇꯥꯁꯤꯟꯅꯗꯅ ꯇꯨꯃꯤꯟ ꯂꯩꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯡꯂꯦꯟꯗꯩ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯗ ꯂꯣꯏꯔꯤ ꯌꯥꯏ ꯊꯣꯏꯕꯤꯁꯅꯥ ꯇꯞꯅ ꯈꯪꯉꯦ ꯀꯩꯅꯣ ꯃꯃꯥ ꯆꯥ ꯍꯩꯌꯨ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯑꯩꯅ ꯍꯥ ꯃꯃꯥ ꯇꯟꯁꯨ ꯂꯣꯏꯗ꯭ꯔꯤ ꯂꯣꯏꯔꯀꯥꯟꯗ ꯍꯩꯒꯦꯅ ꯇꯧꯕꯅꯤꯕ ꯍꯧꯕ ꯂꯣꯏꯗꯣꯔꯕꯅꯤ ꯆꯥꯁꯦ ꯍꯩꯕ ꯌꯥꯔꯕꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯒꯤ ꯋꯥꯗꯨꯗ ꯇꯝꯐꯥ ꯇꯟꯗꯨ ꯍꯧꯅ ꯍꯥꯏꯔꯛꯄꯅꯤ ꯐꯣꯟꯗꯨ ꯇꯦꯕꯜꯗ ꯊꯝꯈ꯭ꯔꯦ ꯆꯥ ꯍꯩꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯝꯕꯤꯁꯨ ꯃꯊꯧꯗꯨ ꯂꯣꯏꯔꯗꯨꯅ ꯒ꯭ꯂꯥꯁ ꯑꯃꯗ ꯏꯁꯤꯡ ꯂꯨꯝꯕꯨ ꯁꯥꯕꯗꯨ ꯍꯩꯔꯒ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯗꯨꯅ ꯊꯛꯂꯤ ꯆꯥ ꯍꯩꯕ ꯂꯣꯏꯔꯒ ꯇꯟ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯤ ꯂꯥꯡꯂꯦꯟꯗ ꯑꯦꯟꯁꯥꯡ ꯊꯣꯡꯕ ꯍꯧꯁꯤꯜꯂꯨꯔꯕꯅꯤꯅ ꯆꯥꯕ ꯌꯥꯗꯗꯨꯅ ꯆꯥꯗ꯭ꯔꯤ ꯃꯃꯥ ꯂꯥꯛꯑꯣ ꯆꯥꯁꯦ ꯏꯪꯈ꯭ꯔꯅꯤꯌꯦ ꯅꯣꯏ ꯍꯥꯟꯅ ꯆꯥꯔꯣ ꯃꯃꯥ ꯑꯦꯟꯁꯥꯡꯁꯦ ꯂꯣꯏꯔꯒ ꯆꯥꯔꯒꯦ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯏꯃꯨꯡꯅꯤ ꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨ ꯅꯨꯄꯥ ꯑꯃꯅ ꯇꯧꯒꯗꯕ ꯅꯨꯄꯤ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯍꯩ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯕꯅ ꯐꯖꯅ ꯏꯃꯨꯡ ꯃꯅꯨꯡ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯦ ꯑꯌꯨꯛꯇ ꯈꯛꯇꯅꯤ ꯐꯪꯂꯤꯕ ꯊꯣꯏꯕ ꯆꯥ ꯊꯛꯅ ꯌꯥꯏ ꯀꯩ ꯍꯥꯏꯒꯦ ꯕꯕꯥ ꯀꯔꯝ ꯇꯧꯔꯤ ꯊꯕꯛꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯤꯌꯦ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤꯀꯣ ꯈꯤꯇꯪ ꯁꯣꯏꯕꯗ ꯊꯕꯛꯁꯦ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕ ꯈꯪꯉꯕ ꯃꯥꯅꯦ ꯕꯕꯥ ꯊꯕꯛ ꯈꯤꯇꯪ ꯁꯣꯏꯕꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯌꯥꯝ ꯌꯥꯝꯃꯤ ꯃꯥꯅꯤ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯏꯆꯥ ꯇꯣꯝꯕꯤ ꯅꯃꯥꯒ ꯅꯆꯦꯒꯅ ꯉꯁꯥꯏ ꯂꯥꯎꯅꯩꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯝꯕꯤ ꯊꯣꯏꯕꯤꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯄꯩꯔꯞ ꯃꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩꯈꯣꯏ ꯆꯦ ꯌꯥꯏꯅ ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯄꯗꯣ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯕ ꯀꯩꯒꯤ ꯃꯥꯗꯤ ꯑꯝꯕꯤꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩꯗ ꯊꯣꯏꯕꯤꯁꯅꯥꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯕꯕꯥ ꯃꯣꯏ ꯁ꯭ꯇꯗꯤ ꯇꯨꯔꯗꯣ ꯑꯩꯈꯣꯏ ꯌꯦꯅꯈꯥꯗ ꯆꯠꯅꯤꯌꯦ ꯑꯗꯨꯒꯤ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯕ ꯑꯝꯕꯤ ꯊꯣꯏꯕꯤꯁꯅꯥꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯗꯨꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯠꯅꯤ ꯌꯦꯅꯈꯥ ꯑꯣꯏꯒꯦꯔꯥ ꯁꯨꯃꯥꯡ ꯑꯣꯏꯒꯦꯔꯥ ꯆꯠꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯅꯪ ꯗꯦꯜꯂꯤꯗꯣ ꯀꯌꯥꯔꯛ ꯆꯠꯂꯦ ꯍꯥ 5ꯔꯛ 10ꯔꯛ ꯆꯠꯂꯗꯨ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯤꯕꯕ ꯗꯦꯜꯂꯤꯗ ꯆꯠꯂꯨꯔꯅꯨ ꯍꯟꯗꯛꯇꯤ ꯁꯤꯡꯒꯥꯄꯨꯔꯗ ꯆꯠꯇꯣꯔꯤ ꯑꯗꯨꯗꯅꯦ ꯅꯪꯁꯨ ꯌꯥꯎꯅ ꯆꯠꯂꯨꯁꯦ ꯀꯣꯏꯕ ꯑꯣꯏꯅ ꯀꯣ ꯁꯤꯡꯒꯥꯄꯨꯔ ꯄꯜꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯅꯕꯗꯨ ꯐꯈꯤꯗꯨꯅ ꯍꯔꯥꯎꯅ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯖꯔꯤ ꯑꯁꯦꯡꯕꯩꯔꯣ ꯆꯦ ꯌꯥꯏ ꯑꯁꯦꯡꯕꯅꯤ ꯃꯃꯥ ꯅꯣꯏ ꯑꯅꯤꯒꯤꯅꯦ ꯄꯥꯁꯄꯣꯔꯠ ꯁꯥꯅꯕꯅꯦ ꯑꯩꯅ ꯉꯔꯥꯡ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯣ ꯋꯥꯆꯞꯇ ꯊꯥ ꯂꯩꯗꯣ ꯑꯝꯕꯤ ꯊꯣꯏꯕꯤꯁꯅꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯔꯥꯎꯖꯩ
ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯝꯐꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯦꯗꯤ ꯄꯥꯁꯄꯣꯔꯠ ꯂꯩꯔꯕꯅꯤꯅ ꯌꯥꯔꯦ꯫ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯒꯦꯗ, ꯍꯣꯁꯄꯤꯇꯥꯜ ꯊꯥꯗꯣꯛꯄꯁꯨ ꯌꯥꯗꯦ, ꯑꯗꯨꯅ ꯕꯕꯥꯒ ꯂꯩꯍꯧꯔꯒꯦ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤꯕ꯫ ꯃꯆꯥ ꯑꯍꯟ ꯇꯝꯐꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤꯕ, ꯑꯩꯗꯤ ꯆꯠꯄꯨ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ, ꯌꯨꯝꯗ ꯃꯤ ꯂꯩꯇꯕꯁꯤꯗ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯏꯆꯥ ꯇꯝꯐꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯁꯨ ꯍꯟꯗꯛꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯔꯗꯤ ꯆꯠꯄ ꯌꯥꯎꯕ ꯌꯥꯕꯅꯤ꯫ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯆꯠꯂꯗꯤ ꯏꯍꯣ ꯑꯃꯨꯛ ꯍꯧꯔꯅꯤꯅꯦ, ꯑꯗꯨꯒꯤꯁꯨ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯆꯨꯝꯃꯤ ꯕꯕꯥ, ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯈꯣꯡꯆꯠꯁꯤꯗ ꯀꯣꯏꯕ ꯑꯣꯏꯅ ꯃꯃꯥꯒ ꯑꯕꯦꯒꯁꯦ ꯄꯨꯔꯒꯦ꯫ ꯆꯤꯆꯦꯗꯤ ꯍꯥꯟꯅꯁꯨ ꯃꯌꯥꯝ ꯆꯠꯂꯤꯗꯨꯅꯤ, ꯑꯕꯦꯗꯤ ꯆꯠꯄꯒ ꯐꯪꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯃꯃꯥ, ꯆꯥꯁꯦ ꯏꯪꯈ꯭ꯔꯅꯤ, ꯊꯛꯂꯨ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯑꯕꯦ, ꯅꯪ ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯆꯠꯂꯣꯏꯌꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯣꯠ ꯂꯥꯛꯀꯅꯤꯀꯣ꯫ ꯇꯝꯐꯥꯁꯨ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯃꯒꯤ ꯋꯥ ꯍꯥꯏꯕ ꯂꯣꯏꯔꯒ ꯃꯥꯁꯨ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯑꯕꯦ, ꯍꯣꯔꯦꯟꯅꯦ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯅꯤ, ꯍꯤꯗꯥꯛ ꯂꯧꯔꯨꯆꯣꯀꯣ꯫ ꯊꯣꯏꯕꯤ ꯁꯅꯥ ꯑꯕꯦꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯀꯩ ꯍꯤꯗꯥꯛ? ꯑꯕꯦ ꯇꯝꯐꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯪꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯔꯕꯔ ꯂꯥꯏꯐꯀꯤꯗꯣ ꯅꯠꯇ꯭ꯔꯣ ꯆꯦ? ꯃꯥꯅꯤ, ꯍꯥꯔꯕꯔ ꯂꯥꯏꯐꯀꯤꯅꯤ, ꯍꯣꯔꯦꯟ ꯂꯧꯔꯨꯆꯣꯀꯣ꯫ ꯑꯕꯦ ꯆꯥ ꯊꯛꯅ ꯊꯛꯅ ꯂꯧꯔꯨꯞꯀꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯑꯦꯟꯁꯥꯡ ꯊꯣꯡꯅ ꯊꯣꯡꯅ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯦꯟꯁꯥꯡꯗꯨ ꯂꯩꯊꯔꯒ ꯆꯤꯌꯔ ꯑꯃ ꯍꯥꯡꯉꯤꯗꯨꯗ ꯐꯝꯊꯔꯛꯂꯗꯨꯅ ꯆꯥꯅꯨ ꯊꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯣꯏꯕꯥ, ꯑꯩꯗꯤ ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯤꯗꯅ꯫ ꯀꯔꯤ ꯀꯥꯎꯔꯒꯦ? ꯉꯔꯥꯡ ꯑꯩꯅ ꯎꯔꯤꯄꯣꯛꯇ ꯎꯁꯣꯞ ꯑꯃ ꯆꯠꯂꯤꯗꯅ, ꯑꯗꯨꯗ ꯋꯥꯔꯤ ꯑꯃ ꯏꯆꯦ ꯊꯥꯗꯣꯏꯅ ꯍꯧꯗꯣꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯊꯣꯏꯕ ꯆꯥ ꯊꯛꯅ ꯊꯛꯅ, ꯀꯔꯤ ꯋꯥꯅꯣꯅꯦꯍꯦ? ꯑꯩꯈꯣꯏ ꯇꯝꯐꯥꯁꯦ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯕꯨꯡꯉꯣ ꯂꯣꯌꯥꯒ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯁꯨ ꯍꯣꯁꯄꯤꯇꯥꯜ ꯄꯨꯟꯕ ꯑꯣꯏꯔꯦꯗꯣ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯁꯥ ꯃꯁꯥ ꯈꯪꯅꯖꯔ ꯃꯥꯜꯂꯦ, ꯑꯗꯨꯗ ꯃꯪꯒꯣꯜ ꯀꯥꯔꯛꯑꯒꯦꯅ ꯍꯥꯏꯔꯛꯂꯤꯕ꯫ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯌꯥꯒ ꯏꯍꯤ ꯍꯤꯒꯠꯂꯗꯨꯅ ꯏꯔꯥꯡ ꯑꯃꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤꯅ, ꯏꯇꯩ, ꯏꯍꯦ, ꯗꯥꯂꯣꯌꯥꯁꯨ ꯐꯩ, ꯑꯩꯈꯣꯏ ꯆꯦꯁꯨ ꯌꯥꯝ ꯐꯩ ꯀꯩꯅꯣ꯫ ꯍꯥꯏꯅꯔꯤꯕ ꯋꯥꯗꯣ ꯇꯝꯐꯥꯗꯤ ꯏꯀꯥꯏꯕꯅ ꯂꯨꯛꯊꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯔꯤ꯫ ꯊꯣꯏꯕ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯗ ꯌꯦꯡꯂꯨꯕꯗ ꯏꯀꯥꯏꯔꯒ ꯂꯨꯛꯊꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ, ꯏꯆꯥ ꯊꯣꯏꯕꯤ, ꯃꯇꯝꯁꯦ ꯌꯧꯔꯛꯑꯕꯅꯤꯅꯦ, ꯏꯀꯥꯏꯕ ꯌꯥꯗ꯭ꯔꯦ, ꯏꯀꯥꯏꯒꯅꯨ, ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯣꯏꯅꯕ? ꯇꯝꯐꯥ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯕꯕꯥ, ꯀꯨꯏꯔꯦ, ꯀ꯭ꯂꯥꯁ 12ꯗꯒꯤ ꯈꯪꯅꯔꯛꯄꯅꯤ꯫ ꯊꯣꯏꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯤ꯫ ꯊꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯕꯗꯨꯗ ꯍꯔꯥꯎꯅ ꯂꯥꯡꯂꯦꯟꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯣꯏꯕꯥ, ꯅꯣꯡꯃꯗ ꯏꯆꯦ ꯊꯥꯗꯣꯛꯏꯗ ꯆꯠꯂꯨꯁꯦ, ꯑꯗꯨꯒ ꯈꯟꯅꯔꯨꯔꯁꯤ꯫ ꯊꯣꯏꯕꯤ ꯁꯅꯥ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤꯗꯨꯗ ꯌꯦꯡꯂꯤ꯫ ꯄꯨꯡ 7:30 ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯑꯌꯥ, ꯊꯦꯡꯉꯦ, ꯑꯩ ꯄꯨꯡ 9ꯗ ꯃꯤꯇꯤꯡ ꯂꯩꯌꯦ, ꯕꯣꯔꯗ ꯃꯤꯇꯤꯡꯅꯤ, ꯕꯕꯥꯁꯨ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯍꯦ, ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ꯫ ꯂꯥꯡꯂꯦꯟꯁꯨ ꯄꯨꯡꯗꯨ ꯌꯦꯡꯂꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯏꯆꯥ ꯇꯣꯝꯕꯤ, ꯀꯥꯡꯍꯧ ꯇꯧꯅꯕꯗꯣ ꯑꯝꯇ ꯁꯦꯝꯖꯤꯜꯂꯛꯑꯣ, ꯇꯤꯐꯤꯟ ꯄꯨꯕ ꯅꯪꯉꯔꯣꯏ꯫ ꯑꯕꯦꯅ ꯃꯌꯥꯝ ꯆꯥꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯀꯥꯡꯍꯧ ꯇꯧꯅꯕ ꯁꯦꯝꯂꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯃꯊꯧ ꯇꯧꯔꯤ꯫ ꯄꯨꯡ 9:30 ꯇꯥꯕꯗ ꯏꯔꯥꯏ ꯂꯩꯃꯁꯨ ꯂꯥꯛꯂꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯆꯨꯝꯇꯛ ꯀꯦꯔꯤ꯫ ꯀꯣꯏꯂꯥꯎꯅꯔꯕꯤ ꯃꯤꯁꯅꯥꯗ ꯀꯥꯖꯜ ꯄꯥꯔꯞ ꯌꯦꯛꯁꯜꯂꯤ꯫ ꯇꯕꯥꯔꯕꯤ ꯆꯦꯟꯕꯥꯜꯗ ꯑꯉꯥꯡꯕ ꯂꯤꯞꯁꯇꯤꯛ ꯑꯃ ꯁꯪꯂꯤ꯫ ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ, ꯀꯨꯆꯨ ꯉꯧꯏ, ꯅꯣꯛꯄꯗ ꯔꯥꯁꯤ ꯂꯩ꯫ ꯃꯥꯅ ꯅꯣꯡꯂꯛꯄ ꯃꯤꯅꯣꯛꯇꯨꯗꯅꯦ ꯉꯥꯎꯅꯔꯤꯕ꯫ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯏꯪ ꯇꯞꯄꯤ ꯃꯥꯜꯂꯤ꯫ ꯃꯥꯏꯊꯣꯡꯁꯨ ꯏꯪ ꯏꯪ ꯂꯥꯎꯔꯒ ꯄꯤꯛꯇꯛ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤ꯫ ꯁꯝꯗꯨꯁꯨ ꯄꯣꯅꯤꯇꯦꯜ ꯄꯨꯜꯂꯤ꯫ ꯀꯦꯕ ꯂꯣꯏꯔꯗꯨꯅ ꯈꯣꯡꯎꯞ ꯊꯝꯐꯝ ꯂꯣꯝꯗ ꯂꯥꯛꯂꯗꯨꯅ ꯄꯦꯟꯁꯤꯜ ꯈꯣꯡꯎꯞꯇꯨ ꯇꯣꯡꯁꯤꯜꯂꯒ ꯂꯥꯞꯇꯛ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯤ꯫ ꯎꯄꯨꯗꯨ ꯍꯥꯡꯂꯗꯨꯅ ꯒꯥꯔꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯤꯖꯤꯜꯂꯤ꯫ ꯕꯦꯒꯇꯨꯁꯨ ꯄꯥꯏꯔꯒ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯤ꯫
ꯃꯥ ꯊꯣꯛꯂꯛꯄ ꯎꯕꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯅ ꯇꯤꯐꯤꯟꯗꯨ ꯄꯥꯏꯔꯒ ꯊꯧꯔꯥꯡ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯇꯤꯐꯤꯟꯗꯨ ꯄꯥꯏꯔꯗꯨꯅ ꯇꯣꯁꯤꯕꯣꯡꯗ ꯍꯥꯏꯐꯦꯠ ꯂꯥꯏꯕꯛ ꯀꯠꯂꯝꯂꯒ ꯒꯦꯠꯂꯣꯝꯗ ꯏꯔꯥꯏꯂꯩꯃꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯀꯥꯈꯠꯂꯛꯂꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯤ꯫ ꯑꯣꯐꯤꯁ ꯅꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯔꯛꯂꯤ꯫ ꯏꯔꯥꯏꯂꯩꯃ ꯒꯥꯔꯤ ꯇꯣꯡꯅ "ꯊꯣꯏ, ꯃꯤꯇꯤꯡ ꯂꯣꯏꯔꯒ ꯃꯣꯜꯁꯤꯡꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯤ꯫ ꯃꯣꯜꯒꯤ ꯑꯋꯥꯠꯄꯁꯤꯡ ꯈꯔ ꯂꯩꯔꯤꯅ ꯍꯥꯏꯔꯤ꯫ ꯑꯇꯩꯗꯤ? ꯑꯗꯨꯒ ꯑꯃꯅ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯒꯤ ꯃꯄꯣꯠ ꯋꯥꯠꯂꯦꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯕ ꯌꯥꯔꯣꯏ꯫ ꯏꯔꯥꯏꯂꯩꯃꯅ ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯀꯨꯞꯅ ꯍꯥꯏꯔꯤ꯫ ꯀꯅꯥꯁꯨ ꯅꯠꯇꯦ, ꯏꯔꯥꯏꯂꯩꯃ ꯊꯣꯏꯕꯤꯁꯅꯥꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯈꯔ ꯋꯥꯏ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯁꯅꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯏꯃꯨꯡ ꯄꯨꯖꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯃꯇꯥꯡ ꯅꯥꯏꯅ ꯇꯧꯔꯤꯕꯁꯤ ꯏꯔꯥꯏꯂꯩꯃꯅ ꯅꯣꯡꯃꯒꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯁꯦꯗꯨꯜ ꯇꯧꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯂꯝꯕꯤꯁꯨ ꯌꯥꯝ ꯆꯤꯜꯂꯤ꯫ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏ-ꯃꯇꯥꯏꯗ ꯈꯥꯖꯤꯟꯗꯨꯅꯁꯨ ꯂꯩꯔꯤ꯫ ꯑꯣꯐꯤꯁꯇꯅꯤ꯫ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯀꯥꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ 5th of Mayꯗ ꯂꯩꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯏ꯫ ꯀꯝꯄꯅꯤ ꯑꯁꯤ ꯊꯣꯏꯕꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯤꯡꯈꯠꯆꯈꯤꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯃꯣꯜ, ꯖꯨꯋꯦꯂꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯅꯤ꯫ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯋꯥꯛꯆꯤꯡ ꯍꯥꯏꯅ ꯀꯧꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛ ꯈꯪꯅꯩ꯫ ꯋꯥꯛꯆꯤꯡ ꯍꯥꯏꯔꯗꯤ ꯑꯉꯥꯡ ꯑꯍꯜ ꯈꯪꯗꯦ, ꯂꯣꯏꯅ ꯈꯪꯅꯩ꯫ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯀꯝꯄꯅꯤ ꯑꯃꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯊꯕꯛ ꯅꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯔꯨꯝꯗꯒꯤ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯇꯥꯋꯦꯜ ꯑꯗꯨꯅ ꯃꯁꯝꯗꯨ ꯇꯩꯊꯣꯛꯂꯤ꯫ ꯇꯩꯊꯣꯛꯄ ꯂꯣꯏꯔꯒ ꯃꯃꯥꯏꯗ ꯀ꯭ꯔꯤꯝ ꯇꯩꯔꯤ꯫ ꯁꯛꯇꯆꯨꯗ ꯐꯖꯕ ꯆꯤꯡꯂꯦꯝꯕꯅꯤ꯫ ꯃꯃꯤꯠ ꯈꯔ ꯈꯨꯖꯤꯜꯂꯤ꯫ ꯃꯅꯥꯇꯣꯟ ꯇꯨꯝꯃꯤ꯫ ꯅꯥꯇꯣꯟꯗ ꯑꯆꯧꯕ ꯐꯖꯕ ꯁꯝꯕ꯭ꯔꯨ ꯑꯃꯁꯨ ꯊꯨꯡꯂꯤ꯫ ꯃꯥꯒꯤ ꯅꯥꯇꯣꯟꯒꯤ ꯁꯝꯕ꯭ꯔꯨ ꯑꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤ꯫ ꯀꯨꯆꯨꯁꯨ ꯄꯥꯜꯂꯤ꯫ ꯁꯦꯠꯂꯨꯕ ꯐꯤꯔꯣꯜ ꯃꯉꯣꯟꯗ ꯄꯛꯇꯕ ꯌꯥꯎꯗꯦ꯫ ꯅꯣꯛꯂꯛꯄꯗ ꯃꯥꯒꯤ ꯗꯤꯝꯄꯜꯗꯨꯅ ꯍꯦꯟꯅ ꯉꯥꯎꯍꯜꯂꯤꯕꯅꯤ꯫ ꯎꯄꯨꯗꯒꯤ ꯐꯤꯔꯣꯜ ꯂꯧꯊꯣꯛꯏ꯫ ꯑꯌꯥꯝꯕꯅ ꯐꯤ ꯁꯨꯗꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯤ꯫ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯔ ꯃꯣꯠꯇꯕ ꯑꯃ ꯌꯥꯎꯔꯝꯕ ꯇꯤ-ꯁꯔꯠꯇꯨ ꯂꯤꯠꯁꯤꯜꯂꯤ꯫ ꯇꯤ-ꯁꯔꯠꯇꯨꯒꯤ ꯃꯊꯛꯇꯨꯗꯅ ꯊꯕꯥꯛ ꯈꯥꯏꯕꯤ ꯕꯦꯕꯤ ꯄꯤꯡ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯁꯤꯜꯂꯤ꯫ ꯖꯤꯟꯁ ꯑꯃ ꯁꯦꯠꯂꯤ꯫ ꯁꯨꯁꯅ ꯁ꯭ꯅꯤꯀꯔꯁ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯑꯃ ꯇꯣꯡꯂꯤ꯫ ꯎꯄꯨ ꯃꯊꯛꯇꯒꯤ ꯍꯦꯝꯂꯦꯠꯇꯨ ꯂꯧꯊꯣꯔꯛꯏ꯫ ꯃꯅꯤꯡꯗ ꯕꯦꯒ ꯑꯃꯁꯨ ꯄꯣꯔꯤ꯫ ꯍꯦꯝꯂꯦꯠꯇꯨ ꯃꯈꯥꯗ ꯊꯝꯂꯒ ꯃꯥꯛꯁꯇꯨ ꯎꯞꯁꯤꯜꯂꯤ꯫ ꯃꯥꯛꯁ ꯎꯞꯄ ꯂꯣꯏꯔꯗꯨꯅ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯝꯂꯒ ꯍꯦꯝꯂꯦꯠꯇꯨ ꯎꯞꯁꯤꯜꯂꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯥꯒꯤ ꯀꯥꯗꯨꯁꯨ ꯄꯨꯝꯆꯥꯏꯅꯤ ꯆꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯀꯥ ꯍꯥꯏꯔꯤꯗꯅ꯫ ꯑꯆꯥꯄꯣꯠ ꯆꯥꯕꯒꯤ ꯃꯀꯨ, ꯋꯥꯏ ꯁꯤꯠꯇꯕꯒꯤ ꯆꯦ ꯎꯐꯨꯜ꯫ ꯃꯥꯒꯤ ꯀꯥꯗꯣ ꯃꯤ ꯂꯩꯅꯗꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯥꯅꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯒ꯫ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯁꯨ ꯍꯦꯛꯇ ꯅꯪꯗꯕ꯫ ꯌꯥꯝꯅꯁꯨ ꯃꯣꯟꯖꯩ꯫ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯨ ꯇꯥꯅ ꯇꯧꯖꯩ꯫ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯔꯗꯨꯅ ꯊꯕꯛ ꯅꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯑꯔꯣꯏꯕꯤ ꯒꯥꯔꯤꯗꯨ ꯊꯨꯅ ꯊꯧꯔꯛꯄꯗ ꯃꯃꯥꯡꯗ ꯂꯥꯛꯂꯤꯕ ꯀꯥꯔ ꯑꯃꯨꯕ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯤꯡꯂꯦꯝꯕꯒꯤ ꯒꯥꯔꯤꯗꯨꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯩ꯫ ꯆꯦꯜꯂꯝꯂꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯤ꯫ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅ "ꯏꯕꯨꯡꯉꯣ, ꯀꯌꯥꯝ ꯁꯣꯛꯏ?" "ꯁꯣꯛꯇꯤꯌꯦ ꯀꯀꯥ." ꯍꯦꯝꯂꯦꯠꯁꯨ ꯎꯞꯄꯅꯤꯅ ꯀꯌꯥ ꯍꯦꯟꯅꯗꯤ ꯁꯣꯛꯇ꯭ꯔꯤ꯫ ꯀꯥꯔ ꯑꯃꯨꯕꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯒꯥꯔꯤ ꯍꯣꯔꯟ ꯈꯣꯡꯂꯛꯏ꯫ ꯃꯤꯁꯤꯡꯗꯨ ꯉꯛꯅ ꯒꯥꯔꯤꯗꯨꯗ ꯌꯦꯡꯅꯔꯤ꯫ ꯃꯤꯁꯤꯡꯗꯨ ꯈꯔ ꯍꯟꯗꯣꯛꯂꯗꯨꯅ ꯃꯇꯥꯏ-ꯃꯇꯥꯏꯗ ꯂꯦꯞꯂꯤ꯫ ꯃꯤꯁꯤꯡꯗꯨꯅ ꯈꯜꯂꯨꯕꯒ ꯑꯣꯟꯅ ꯇꯩꯅꯔꯤ꯫ ꯃꯤꯁꯤꯡꯗꯨ ꯍꯟꯗꯣꯛꯅꯕꯒ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯝ ꯊꯧꯔꯒ ꯆꯠꯈ꯭ꯔꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ꯫ "ꯍꯧꯖꯤꯛꯀꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗꯣ ꯃꯀꯣꯛꯀ ꯆꯥꯛꯄꯖꯥꯠꯂꯣ? ꯀꯨꯝꯊꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯗꯤ ꯌꯥꯏꯗꯅ, ꯌꯦꯡꯂꯝꯗꯅꯒ ꯆꯠꯈꯤꯅꯦꯍꯦ." ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯃꯅ ꯑꯃꯨꯛ "ꯑꯗꯨꯅꯦ, ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ." ꯆꯤꯡꯂꯦꯝꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯐꯤ ꯃꯔꯣꯜ ꯃꯣꯠꯂꯤꯕꯗꯨ ꯀꯟꯊꯣꯛꯄꯤꯔꯤ꯫ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯈꯨꯅꯤꯡꯗ ꯈꯤꯇꯪ ꯇꯠꯄꯗꯨ ꯎꯕꯗ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯐꯥꯔꯁ ꯑꯦꯗ ꯄꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ?" "ꯌꯥꯅꯤ ꯀꯀꯥ, ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤꯌꯦ."
ꯆꯤꯡꯂꯦꯝꯕ ꯃꯥꯒꯤ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯃꯥꯒꯤ ꯊꯕꯛ ꯃꯐꯝ ꯇꯥꯅ ꯊꯧꯕ ꯍꯧꯔꯛꯏ꯫ ꯊꯧꯅ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤ ꯃꯄꯨꯗꯨꯕꯨ ꯃꯀꯣꯛꯀ ꯆꯥꯛꯆꯜꯂꯕ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ, ꯃꯤꯁꯨ ꯐꯖꯅ ꯎꯁꯤꯠꯇꯦꯍꯦ, ꯀꯨꯝꯊꯔꯒ ꯐꯥꯎꯗꯩ ꯍꯪꯂꯝꯃꯨꯗꯅ꯫ ꯑꯩꯅ ꯌꯥꯝꯅ ꯍꯪꯍꯟꯅꯤꯡꯕꯒꯤꯕꯨꯗꯤ ꯅꯠꯇꯕ, ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅ꯫ ꯑꯩꯕꯨ ꯇꯥꯟꯅꯔꯒ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯁꯜꯂꯨꯔꯁꯤꯔꯅꯦ? ꯇꯥꯟꯅꯔꯨꯁꯤꯔꯅꯦ ꯑꯩꯕꯣ? ꯈꯜꯂꯨꯔꯒ ꯏꯁꯦ ꯁꯨꯝ ꯀꯥꯔꯛꯑꯦꯗ꯫ ꯆꯤꯡꯂꯦꯝꯕ ꯋꯥꯈꯜ ꯀꯟꯅ ꯁꯨꯝ ꯊꯧꯔꯛꯄꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯃꯅꯨꯡ ꯆꯪꯁꯤꯟꯕꯒ ꯃꯌꯥꯝꯅ ꯈꯥꯝꯅꯔꯤꯕ ꯒꯥꯔꯤ ꯄꯥꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯐꯤ ꯃꯔꯣꯜꯗꯨꯁꯨ ꯎꯐꯨꯜ ꯑꯗꯨꯝ ꯇꯩꯔꯤ, ꯀꯟꯊꯣꯛꯑꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯐꯤꯔꯣꯜ ꯀꯟꯊꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯖꯣꯁꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯐꯤꯔꯣꯜ ꯀꯟꯊꯣꯛꯂꯤꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫